Manembokpu tathi tawoina taubi mamau nupising fare. Ahal oirabi amabu tathi tawoina taubagi video clip ani social media da viral oirakpaga loinana Manipur lengaki Social Welfare Department na thabak lokhatpa haukhre. Loinana Manembokpu tathi tawoina taubani haiba nupi ani Haingang Police na fare. Pau asigi matung inna Haingang Police na viral oirakiba video footage aduga mari lainana su motu case ama laukhatuna Manembokpu tathi tawoina taubani haibi nupi ani adu fagatpa ngamkhibani. Faraba nupising adudi Imphal Eastki Luang Sambam Awang Laikai Hau Tabidagi Yumlembam Rosina Mapuroiba Laikhidraba Yumlembam Banikanta amasung Yumlembam Premi Elai Saya Mapuroiba Yumlembam Ruhikantani. Hairiba nupi ani asina tathi tawoina taubikhiba hairiba ahal oiraba nupi adudi makoigi manembok Yumlembam Kunjarasi Devi chahi 63 Mapuroiba Laikhidraba Yumlembam Thoibani. Social media da chaithorkiba video footage anida nupi sing aduna tongan ba mawongda ahal oirabi nupi adubu tathi tawoina tauba amadi fu chaibagi thawong chathaba ukhibani. Video adu Social Welfare Department na fangbaga loinana chap chaba thabak lokhatpa haurakibani. Haingang Police Station na video footage adugi khongul libaga loinana mamau nupi ni haibi nupi ani adu fagatpa ngamki. Makha tana makhoi mathakta thigatpagi thabak chathari. Loinana maralgi matung inna fangfam thokpa chairak lebak asigi logi matung inna pigani hainasu police ki pau amana fongdorakli. Manipur da ahal oiraba singbu tathi tawoina taubiba thingnaba lengakna lo semnaba hotnaringai chairakta asigumba thawong asi thoklakhibani hairi.